ai maru paisa pitho mage se hayeng dine ai khara thamna chathokadawriye he chumbre nguse hoina ma Naubi atay lairadana inamase Khwaidagi phana yamna halibaneba adubu taba kuchuga singaladana miska thokpagi sabandongna nati nama kamdori noba dubo kari jage kari mantra sanage ba adune nama kari no sari sibo kari haini sel changna hauna sabadine aingondagi na khoina helamgani ai thengkhre nongma wari phajana sase ado Doctor dietitian gumbaga tanabra haiba inama tasengna makhoigadi ai tanade unade adubu hakchanga mari leinaba sina phai sina phate haiba kaya ama pauche da yawidana radio da sungangi aidi yamna taiye yamna paiye satlage ko phare nama yawbiro ado nongma inamane ise maga puna wari sasi ko hoi ado aidi pakti haido kande ko sale Haiso haibani naubi inamase phajabadi phajai he ise ma tahubagi di masagi su khara pithorak pa haiba tare aduga madine saba thakpase khara di dum cheksinjabani ai khoi mayam kaino masaba se marakta wo e hain hekta toi ado madi yam ngamba malida ai budi chawrakpa madi khangi magi chada thakdaba aphabada chari ni torido ai di ngamgodaba mandeda ai wakhandadi sida wo thawaini chaning ba chaba thakning ba thakpa sini madusu sumba da male aisu ise magi wakhaldo khara di dum le ado naubi ngasi sibu sel leradro aikhoina chaba gulido online degi chensi ise ma adubu kari phai haige maruina nupi gi inungsit phan bane aduna pangan kale isa haininge kuchu kumenchu khara phajaba membi saksu aisu si chabadagi uirum hakan chandana ta leibado phagreba isa su kale haining basu poi mamaldi kayani haibano guli humbudra manga hale nongmada tumamdai dane amamam numik kuni chabadagi hakjangi ahongba khange aduboiba mamaldo kayano haiba guli humbudra manga gi kaukta du dane lupa sanipan yankhaini sen khara tharaga chelaga potlaga lawba numita awatpa adum hapasu yai aima adudi lupa samnga hana piraga ngasira hayeng la lasira pharene sum pangangang na bagi wanida indamana sabagi matang hairakadori se achamba mana masing ahawba thau yamba yensang adudagi nga red meat sa no hairakadori ne adubudi sumabane pause da yawbodo parudrabasu radio tv da ngangbadine thawa yawdrabasu khara de dum matai Isema kadomdagino kaino nangida la ine nahan chengkhiba gulido chaba horobro naubi hore ngasi humni mapung phakre ngasi ayuki ama chakre guli tareti suramale ado nasabu kamdoge haifam khangdrida numit tarani mu guli kunga charaga nasado nungairakani haima inamadi laktene marup matamda da lakpai wani ne maise adune haima naubi chimbanda pomthokpadongna tawridubu kaidawre ngasai ayu hogalakpadane ising hanbadongna tawrami aina khanbada ngarang ayukto morok metpada haibi manado manga taru kolure paknadaba tingumba yawkhraba jala khangdi kaino haisibu mandro sengna chamdroiba malini mi chamsu chamini haiba as manba senga maroi ado khoi hi leibro khoi du nongmada anirak hek taisalu Langam yam laire eda kobido tokna phajaki dreda sebo tusu yam phajadi
ꯍꯧꯖꯤꯛꯄꯨ ꯑꯗꯨꯒꯨꯝꯕꯗꯨ ꯊꯣꯛꯄ꯭ꯔꯅꯦ ꯏꯇꯩꯃ ꯁꯦꯕꯣꯠꯁꯦ ꯇꯥꯟ ꯆꯥꯕꯩ ꯋꯥꯅꯤ ꯑꯇꯩꯗꯤ ꯐꯖꯕ ꯉꯥꯛꯇꯅꯤ ꯊꯣꯛꯍꯧꯔꯤꯗꯣ ꯑꯩꯅ ꯂꯩꯔꯛꯏꯁꯤꯅ ꯁꯦꯕꯣꯠꯇꯣ ꯈꯥꯝꯃꯛꯑꯀꯥꯟꯗ ꯃꯔꯤꯒ ꯐꯣꯏꯗꯠꯂꯒ ꯑꯅꯧꯕ ꯊꯥꯔꯝꯗꯥꯏꯒꯤ ꯃꯁꯛꯇꯤ ꯀꯌꯥ ꯐꯖꯗ꯭ꯔꯕ ꯃꯒꯨꯟꯗꯤ ꯂꯩꯕ ꯍꯥꯏꯗꯤ ꯐꯖꯅꯕ ꯆꯥꯎꯅꯕ ꯍꯤꯗꯥꯛꯀ ꯆꯥꯏꯗ꯭ꯔꯦ ꯈꯪꯉꯕ ꯃꯁꯛ ꯊꯤꯕꯁꯤ ꯑꯣꯏꯅ ꯂꯩꯔꯛꯏꯕꯅꯤ ꯏꯇꯩꯃ 이세마 나나우 누파세 봇 레이버다 파자다바 렉렉 라우다바 ngakta khallaga leibani masina har chaidraba hormone chaidrabani khallini kayam chumi bano lali bano dudi khangde ꯑꯗꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯈꯔꯕꯨꯗꯤ ꯆꯨꯝꯃꯤꯅꯦ 이때마 ꯑꯩꯗꯤꯅꯦ ꯈꯥꯃꯦꯟ ꯗꯁꯀꯨꯁ ꯀꯥꯔꯣꯠ ꯀꯥꯏꯁꯦ ꯈꯣꯏꯅ ꯆꯨꯞꯄꯒꯤ ꯃꯐꯝ ꯂꯩꯔꯕꯗꯨ ꯉꯥꯛꯇ ꯈꯜꯂꯦ ꯑꯩꯗ ꯂꯩꯔꯛꯄꯗ ꯍꯥꯔ ꯐꯖꯅ ꯆꯥꯏꯕ ꯍꯣꯔꯃꯣꯟ ꯐꯖꯅ ꯆꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯇꯣꯡꯕꯧ ꯇꯣꯡꯕꯤ ꯄꯣꯟꯇꯦꯗ ꯑꯗꯨꯗ ꯍꯦꯔꯥ ꯑꯗꯨꯁꯨ ꯍꯦꯛꯇ ꯈꯜꯂꯨꯕ ꯌꯥꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯁꯨ ꯍꯥꯔ ꯆꯥꯏꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯆꯥꯕ ꯍꯩꯔꯛꯄꯗꯧꯅ ꯃꯈꯣꯏꯁꯨ ꯍꯩꯔꯝꯃꯗꯤ ꯃꯗꯨꯁꯨ ꯆꯨꯝꯕ ꯌꯥꯔꯤ ꯄꯣꯠꯅꯤ ꯅꯥꯎꯕꯤ ꯁꯦ ꯁꯤ ꯈꯔ ꯄꯨꯁꯤꯟꯈ꯭ꯔꯣꯁꯦ ꯑꯁ ꯄꯨꯁꯤꯟꯗꯧ ꯂꯩꯔꯕꯅꯤ ꯉꯥꯏꯍꯝꯗꯕꯁꯤꯅ 이세마 와 ꯑꯃ ꯃꯤꯅ ꯍꯥꯏꯅꯕ ꯉꯥꯡꯅꯕ ꯁꯨꯝ ꯇꯥꯔꯤꯅꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯇꯝ ꯆꯍꯤ 10-30 ꯍꯥꯏꯔꯣ ꯆꯍꯤꯗꯣ 30-40ꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣꯅꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯐꯧꯁꯤꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗ ꯍꯛꯆꯥꯡ ꯁꯣꯛꯄ ꯍꯥꯔ ꯀꯦꯃꯤꯀꯦꯜ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯆꯥꯏꯔꯤꯕꯅꯤ ꯆꯥꯏꯗꯕꯕꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯊꯛꯅꯕꯗꯁꯨ ꯑꯗꯨꯃꯉꯥꯏ ꯁꯪꯒꯣꯝꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯐꯠꯇꯕꯁꯤꯡꯁꯦ ꯆꯥꯕ ꯊꯛꯄ ꯃꯤꯔꯣꯜꯁꯤꯅ ꯊꯥꯏꯅꯒꯤ ꯑꯐꯕ ꯐꯧꯁꯤꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯆꯥꯕ ꯃꯤꯔꯣꯜꯁꯤꯡꯗꯒꯤꯅꯦ ꯆꯥꯎ ꯁꯥꯡꯕ ꯐꯖꯕ ꯍꯦꯜꯂꯤ ꯄꯨꯟꯁꯤꯕ ꯐꯥꯎꯅꯦ ꯆꯥꯡꯆꯠꯇ ꯍꯦꯜꯂꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨ ꯅꯠꯇꯕꯗ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯁꯦ ꯀꯦꯕ ꯃꯧꯕ ꯌꯥꯝ ꯍꯩꯅꯔꯦꯗ ꯑꯐꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯩꯔꯦ ꯆꯥꯅꯔꯦ ꯊꯛꯅꯔꯦ ꯅꯥꯔꯦ ꯌꯦꯛꯑꯦ ꯂꯥꯌꯦꯡ ꯄꯊꯥꯞ ꯐꯔꯦ ꯍꯤꯗꯥꯛ ꯑꯐꯕꯁꯨ ꯂꯩꯅꯔꯦꯗꯅ ꯑꯗꯨꯕꯨꯒꯤꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯄꯨꯟꯁꯤ ꯃꯔꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯏꯅꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯈꯦꯠꯅꯔꯦ ꯈꯦꯠꯅꯕ ꯑꯃ ꯍꯦꯛ ꯍꯥꯏꯔꯗꯤ ꯊꯥꯏꯅꯒꯤ ꯃꯤꯅ ꯅꯍꯥꯁꯦ ꯑꯍꯜ ꯃꯥꯜꯂꯤ ꯃꯁꯥꯗꯤ ꯀꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯎꯏꯕꯁꯨ ꯍꯦꯜꯂꯤ ꯍꯧꯖꯤꯛꯀꯤ ꯏꯇꯩꯃ ꯅꯍꯥ ꯃꯥꯜꯂꯤ ꯃꯁꯛ ꯐꯖꯩ ꯑꯗꯨꯕꯨ ꯑꯌꯥꯝꯕꯗꯤ ꯂꯣꯏꯅ ꯃꯁꯥ ꯁꯣꯜꯂꯤ ꯆꯨꯝꯃꯤ ꯑꯗꯨꯒ ꯅꯍꯥꯋꯥꯏꯅ ꯃꯤ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯌꯥꯝ ꯂꯩꯔꯝꯃꯤ ꯃꯉꯩ ꯅꯤꯛꯄ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯈꯨ ꯅꯥꯕ ꯌꯥꯝ ꯂꯩ ꯆꯨꯝꯗ꯭ꯔ ꯏꯇꯩꯃ ꯈꯨꯗꯤ ꯑꯩ ꯐꯥꯎꯕ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯛꯑꯦꯗ 이세마 ꯐꯝꯈꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯁꯦ ꯄꯣꯠ ꯆꯩꯒꯥꯁꯦ ꯄꯨꯁꯟꯈ꯭ꯔꯣꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯃꯆꯥ ꯈꯥꯏꯅꯅꯦ ꯆꯦꯗ ꯐꯖꯅ ꯁꯟꯇꯣꯛꯑ ꯊꯝꯃꯨꯀꯣ ꯍꯟꯖꯟꯅꯦ ꯍꯥꯏꯅꯩ ꯅꯪꯁꯤꯃ ꯄꯠꯀꯗꯕꯗꯨꯅ ꯍꯥꯟꯅ ꯊꯣꯡꯇꯣꯛꯑꯁꯨꯅ ꯍꯦꯛ ꯌꯥꯗꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯠꯀꯗꯣꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯏꯇꯩꯃ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯦ ꯅꯥꯎꯕꯤ ꯀꯩꯅꯣ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯝꯕꯣꯝꯒꯩꯗꯨꯕꯣ ꯍꯦ ꯃꯥꯏꯗꯨꯁꯨꯅꯤꯅꯦ ꯀꯩꯅꯣ ꯉꯥꯛꯁꯪ ꯉꯥꯡꯉꯗꯅ ꯀꯩꯅꯣꯅꯦ ꯐꯨꯗꯣꯔꯛꯏꯔꯣ ꯅꯪꯒꯤꯗꯨꯕꯣ ꯍꯥꯒꯠꯆꯕ꯭ꯔꯥ ꯈꯣꯠꯂꯤꯁꯤꯅꯤ ꯌꯥꯝ ꯍꯥꯀꯠꯆꯕꯕꯨꯗꯤ ꯅꯠꯇꯦꯗ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯅꯦ ꯑꯗꯨꯕꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯨꯔꯒꯦ ꯏꯆꯦ ꯇꯣꯝꯕꯤꯅ ꯉꯔꯥꯡ ꯍꯥꯏꯕꯗꯗꯤ ꯑꯩꯒꯤꯁꯦ ꯏꯔꯥꯏ ꯈꯣꯡꯂꯥꯏ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏ ꯃꯥ ꯊꯧ ꯇꯧꯕꯤꯒꯦ ꯏꯟ ꯃꯆꯦꯠꯀ ꯉꯥꯅꯨ ꯃꯔꯨꯝꯒ ꯊꯝꯃꯝꯃꯨ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯣꯏꯗ ꯐꯔꯣꯏꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯗꯨꯝꯕ ꯋꯥ ꯊꯥꯏꯅꯒꯤ ꯑꯅꯥꯕ ꯍꯧꯖꯤꯛ ꯃꯇꯝ ꯑꯅꯧꯕꯒ ꯃꯥꯟꯅꯕ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ ꯉꯍꯥꯟꯋꯥꯏ ꯊꯧ ꯇꯧꯔꯒ ꯐꯕ ꯑꯅꯥꯕ ꯌꯥꯝꯅ ꯂꯩ ꯁꯤꯁꯨ ꯑꯗꯨꯝ ꯐꯅꯤ ꯀꯩꯗꯧꯉꯩ ꯊꯧ ꯇꯧꯅꯦꯅ ꯍꯥꯏꯔꯝꯃꯤꯕ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ ꯏꯟ ꯃꯆꯦꯠꯀ ꯉꯥꯅꯨ ꯃꯔꯨꯝ ꯑꯃꯒꯅꯅꯦ ꯐꯕ ꯐꯠꯇꯕ ꯍꯥꯏꯗꯨꯒꯤ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯣ ꯑꯗꯨꯕꯨꯅꯦ ꯄꯣꯠꯆꯝ ꯌꯥꯝ ꯆꯪꯒꯗꯕ ꯁꯦꯜ ꯌꯥꯝ ꯆꯪꯒꯗꯕ ꯑꯐꯥꯎꯕ ꯃꯥꯏꯕꯒꯥꯏꯗꯨꯗꯤꯀꯣ ꯑꯩ ꯌꯥꯔꯣꯏꯀꯣ ꯅꯣꯡ ꯅꯤꯅꯤꯁꯤ ꯌꯦꯡꯉꯒꯅꯦ ꯗꯣꯛꯇꯔ ꯑꯃ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯁꯨ ꯈꯪꯖꯩꯌꯦ ꯃꯥꯏꯕꯅ ꯌꯦꯡꯒꯗꯕ ꯗꯣꯛꯇꯔꯅ ꯌꯦꯡꯒꯗꯕ ꯑꯩ ꯂꯣꯏ ꯈꯪꯖꯩ ꯍꯣ ꯐꯔꯦꯁꯦ ꯑꯗꯣ ꯅꯪꯅ ꯒꯨꯂꯤ ꯑꯃ ꯆꯥꯔꯤꯗꯨꯕꯨ ꯉꯁꯤ 10 ꯁꯨꯔꯝꯃꯅꯤ ꯅꯁꯥꯗꯨꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯛꯀꯅꯨꯀோ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯁ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗꯦꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯈꯅꯥꯎꯁꯦ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯏ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯨ ꯈꯔ ꯋꯥꯠꯄꯒꯨꯝ ꯇꯧꯏ ꯆꯥꯔꯤꯕ ꯒꯨꯂꯤꯗꯨꯅꯕꯨꯗꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯕꯗꯤ
ꯑꯩ ꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔꯁꯤꯡꯗ ꯆꯠꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯍꯤꯗꯥꯛ ꯆꯥꯕꯅꯗꯤ ꯐꯩꯗꯅ Ibema, kadaidano? ꯅꯥꯎꯕꯤꯒꯤꯗ ꯆꯠꯂꯤꯅꯦ ꯏꯅꯝꯃ ꯑꯩꯁꯨꯅꯤꯅꯦ 마부 ꯀꯩꯅꯣ ꯇꯥꯏ ꯍꯥꯀꯖꯕꯗ ꯀꯩꯅꯣ ꯎꯟꯁꯥꯒ ꯂꯣꯏ ꯁꯣꯛꯆꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯗꯥꯛꯇꯔꯒ ꯌꯦꯡꯗ ꯖꯥꯠꯂꯣ ꯃꯥꯏꯕꯅ ꯊꯧꯒ ꯇꯧꯔꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯕꯗ ꯀꯩꯁꯨ ꯂꯨꯔꯦꯗ ꯏꯅꯝꯃ ꯑꯁꯤꯒꯨꯝꯕꯁꯦ ꯅꯨꯃꯤꯠ ꯁꯨꯔꯒ ꯃꯇꯣꯝꯇ ꯐꯖꯈꯤꯕꯁꯨ ꯂꯩꯕꯅꯦ ꯑꯇꯩ ꯂꯥꯏꯔꯗꯅ ꯏꯅꯝꯃꯁꯦ ꯑꯩꯅ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕꯗ ꯌꯥꯝ ꯅꯣꯏꯈꯤꯕꯅꯦꯕ ꯀꯨꯆꯨꯁꯨ ꯉꯧꯏ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯉꯩ ꯑꯩꯅ ꯎꯈꯤꯕ ꯏꯅꯝꯃꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯒ ꯃꯥꯜꯂꯦ ꯑꯩꯁꯦ ꯃꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯐꯖꯩꯍꯦ ꯀꯥꯏꯗꯣ ꯇꯥꯔꯦꯅꯦ ꯏꯅꯝꯃ ꯀꯔꯤ ꯂꯩꯋꯥ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯂꯩꯋꯥ ꯍꯥꯏꯕꯨꯅꯦ ꯑꯍꯥꯟꯕꯗꯅꯦ ꯆꯥꯕ ꯊꯛꯄ ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯕ ꯆꯛꯆꯥ ꯌꯨꯊꯛ ꯀꯥꯏꯗꯣ ꯑꯅꯤꯁꯨꯕꯗꯅꯦ ꯁꯥꯖꯦꯜ ꯑꯍꯨꯝꯁꯨꯕꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯐꯕ ꯃꯔꯥꯡ ꯀꯥꯏꯕ ꯁꯝꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯀꯌꯥꯗꯣ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯔꯕꯁꯨꯅꯦ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇꯅꯦ ꯑꯔꯨꯝꯕ ꯇꯣꯏꯅ ꯌꯦꯡꯕ ꯃꯁꯥꯒꯤ ꯂꯨꯝꯐꯝ ꯊꯣꯛꯄꯗꯒꯤ ꯍꯦꯜꯍꯟꯗꯕ ꯆꯍꯤ 40 ꯁꯨꯔꯕꯗꯤ BP ꯇꯣꯏꯅ ꯆꯦꯛ ꯇꯧꯕ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯉꯥꯛꯅ ꯆꯠꯆꯔꯤꯌꯦ ꯏꯅꯝꯃ ꯑꯍꯥꯟꯕꯗ ꯆꯥꯕ ꯊꯛꯄ ꯍꯥꯏꯗꯣ ꯈꯔ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯆꯥꯕ ꯊꯛꯄ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯂꯨꯕ ꯅꯠꯇꯦ ꯃꯌꯥꯝꯅꯅꯦ ꯂꯣꯏꯅ ꯈꯪꯅꯔ ꯄꯣꯠꯅꯦ ꯑꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯏꯅꯝꯃ ꯑꯍꯥꯟꯕꯗꯅꯦ ꯅꯈꯣꯏꯅ ꯆꯥꯔꯤꯕ ꯆꯥꯛꯀꯤ ꯆꯥꯡꯗꯣ ꯑꯩ ꯈꯪꯉꯤ ꯈꯥꯏꯕꯣꯛ ꯍꯟꯊꯔꯒꯅꯦ ꯈꯥꯏꯕꯣꯛꯃꯛ ꯅꯠꯇ꯭ꯔꯒꯁꯨꯅꯦ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃ ꯍꯟꯊꯔꯒ ꯃꯅꯥ ꯃꯁꯤꯡ ꯆꯝꯐꯨꯠ ꯅꯠꯇ꯭ꯔꯒꯅꯅꯦ ꯑꯉꯥꯟꯕꯅ ꯃꯍꯨꯠ ꯁꯤꯟꯕ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯎ ꯌꯥꯝꯕ ꯏꯟꯖꯥꯡ ꯆꯥꯕꯒꯤ ꯆꯥꯡ ꯍꯟꯊꯕ ꯆꯝꯐꯨꯠꯅ ꯌꯥꯝ ꯆꯥꯕ ꯑꯗꯨꯗꯒꯤꯅꯦ ꯔꯦꯗ ꯃꯤꯠ ꯁꯥ ꯆꯥꯕꯁꯦ ꯌꯥꯔꯤꯃꯈꯩ ꯌꯥꯝꯗ꯭ꯔꯕꯗ ꯅꯣꯡ ꯐꯥꯗꯣꯛ ꯈꯤꯇꯪ ꯆꯥꯕ ꯑꯗꯨꯒ ꯉꯥꯗꯤꯅꯦ ꯆꯌꯣꯜ ꯑꯃꯗ 2-3ꯂꯛ ꯆꯥꯕ ꯌꯥꯏ ꯑꯗꯨꯁꯨ ꯊꯥꯎ ꯌꯥꯝꯗꯕꯤꯗ ꯎꯍꯩꯁꯨ ꯅꯣꯡꯃꯗ 2ꯔꯛ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏꯅꯅꯦ ꯕ꯭ꯔꯦꯛꯐꯥꯁꯠ ꯂꯧꯕꯗꯅꯦ ꯐꯦꯠ ꯌꯥꯝꯕ ꯑꯆꯥꯄꯣꯠ ꯈꯔ ꯍꯟꯊꯔꯒꯅꯦ ꯑꯋꯥꯊꯕꯤ ꯂꯐꯣꯏ ꯁꯦꯝ ꯇꯔꯕꯨꯖ ꯈꯔ ꯍꯥꯞꯄ ꯅꯨꯡꯊꯤꯟꯗꯅꯅꯦ ꯃꯇꯝ ꯃꯇꯝꯒꯤ ꯍꯩꯅꯧ ꯀꯤꯍꯣꯝ ꯀꯐꯣꯏ ꯍꯩꯊꯨꯝ ꯑꯩꯅ ꯄꯜꯂꯤꯕꯁꯦ ꯅꯠꯇꯕ ꯑꯇꯩ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯗꯅ खरा सिंदबना अयुक्ता खरा सिंबना नुंगथिंदा अदो इनमा मपानदगी लाकपा उहै हैनौ सेमगासे फजनबा कुइना थंबा यानबा हिदाक मखन मखन तैये चाइयेगा हैनैसिबु चुम्ब्रो अदुदी अइना येंग तारेदना हैनौदी अखोइ सिदसु याम फंगिदना चाबसे नोंगमदा यामद्रबदा मरी मंगारक चाबीबा अदुगने नोंगमदा यामद्रबदा येरुम अममम चाबसु याम फै नुमिदांगदीने खरा यांगना चाबा समना हायरबदा फेट स्टार्च साक WT ना चिंगबसे हंथरगने विटामिन मिनरल यामने यावबा मना मसिंगचे चाबा फैये इनमा इसेमा नबी आई ngarangdagi sonthaba ma yaure हाइमा ngarang ayuktagi chaba thakpa so mate yatre chin legase loina pokthoi इता गाड़ी तो मम्मा ले थोपिरो ए इतै मोइ हम सुलाक पिरमे हॉस्पिटल चके हाइरिरो होय हॉस्पिटल से पन फरने न खल्लबा लाओ से पोतो इ पाइरगे ला ओय इनमा इसेमा आई चलुखिगे चलो चलो फरगे हेक हलौको समगे ला अस याम थाजदिये
ꯌꯥꯝ ꯁꯣꯛꯆꯜꯂꯝꯃꯦꯕ ꯅꯍꯥꯟ ꯐꯥꯎꯗꯤ ꯁꯤ ꯌꯧꯅ ꯁꯣꯛꯆꯟꯗꯦ Oh. Sigi kokta sigi guli chai haiba. Hoi, doctor. Ma gulisi kuntraga taruk mukti chagre. Oh. Sinani haijabadi nachadeko. Kari kari chage na hangbibaduda. Chumi. Sigi guli si sabada allergy oiba mi khara dum yawi. Hoi. Lising lakta amani pangnadaba yawbajani. Hoi. Sigi si sabada ibemagi layung sigumna tawraga chahi sida mafam sida lakpa mi 7-9 gumba sure. Oh. Makhoi singdo doctor loina phadi fakhi ko. Ayamba sit nana faraga hanaki. Ama khakti sidagi phibam khara sokna hanki. Oh. Ai khoidagi satkhraga topo hospital da chakibani. Oh. Phaba phattaba khangkhidre. Ibema kaishu warunu mi paiganu ko. Hida khara kapsi aduga khara su charaga yengsi. Hoi. Chaba yaraktabnina glucose su kapsi ko. Hoi. Aduga inause iri bidak singse khara lagi. Phani doctor. Lao. Se bed sina ngak tang potharam ko. Ai dak leruge. Lao.